Manipur leriba mipum khudingmakki call data record chahi manga manghandana thamnaba center na telecom department ta khanghankhre pawasi pandam pawse dagi lokhatchabane Manipur da mamang chahi 2023 gi May 3 dagi thorogliba irang asigi manungsanna handak Jiribam da Nupi angang hatpagi thabak chatharakhiba asidagi Manipur da leriba mipum khudingmakki call data record CDR chahi manga manghandana preserve tawduna thamnaba center na telecom department ta direction pikhre Communication today na phongba pawda lalaw bagi irang layba Manipur da hawjik thogleba ethnic violence asigi matangda handak Department of Telecom gi official ga loinana pangthokiba mifamda Manipur miyam gi call record data CDR sahi manga maintain tawnaba telecom operator sing da khanghankhiba ne normal oina call data record sing company na tha taruk taruki oina maintain tawba ne adumakpu Manipur da thogliba ethnic class asida Myanmar border lansilaktuna khulai paiba militant sing yaurabra haibagi chingnaba leibadagi makoigi khongul liba trek ngamnaba Ministry of Home Affairs na MIC na Department of Telecom da direction pikhibani haire Manipur gi Jiribam district ta tha asigi tareta tribal na namna taba khulamada nupi ama izat mangalaba matung nongmai kapaga loinana mai thaduna hatkhiba amadi tha asigi taraga mathoi da Jiribam gi jakurador karong da leiba Relief camp amada laiba imung amagi angang ahum nupi ahum kidnap tawkhraga Assam amasung Manipur anigi border area turelda asibo oina fangkhiba thogdok leikhiba hairiba numit asimaktada military chingnaba singna CRPF camp de attack tawrokpadagi handuna kapada militant tara sikhiba Security force ki maikaidagi phongdorokpada thogdok sing asi National Investigation Agency NIA da sinaduna thigatpagi thabak sathaba haukhre Adubu hairiba thogdoksing asida afaba makhalgi khulaising militant sing na sizinlaki haibasine masimagna Myanmar dagi border lansilaktuna Manipur gi militant sing da afaba makhalgi khulaising supply tawre haibagi singnaba leibadagi masibu track tawba ngamnaba Ministry of Home Affairs na telecom operator sing da Manipur gi oina CDR sahi manga preserve tawnaba khanghankhibani haire Jiribam gi thogdok asigi matung haukhiba chayol khara asida Manipur da paksana irang kangkhalakpaga loinana Political leader kayagi yumkai amangata thoalakhe masimagna Manipur da henba Central Armed Police Forcing thazin khe hawjik sahi manga CDR preserve tawba sina state asida mapan gi militant singi khut yawi natraga yawdi haiba chapchana khangba ngamgani haina su pawasina makha tare maraksta state laingangna Manipur da tha asigi taraga taruktagi mobile data amadi internet service thingbaga loinana ka henba irang thoglaktana upayama waina State asigi mahiloisang singsu suti thadoktuno laklibane OC Ibotombi thabaktagi tokpada ayaba pikhre pawasi pandam pawse dagi lokhatchabane Jiribam police station gi OC inspector sagakpam Ibotombi masana thabaktagi toksaragi haina DGP da thaba chero lama ayaba pikhre Director General of Police DGP Rajib Singhana tha asigi kulumdoi da thokiba order amana Jiribam police station gi OC inspector sagakpam Ibotombi na thabaktagi toksaragi haiba wafam ayaba pikhibane panba yabade Jiribam gi jakurador karongda hangba relief camp amadagi kuki militant singna nupi angang micham taruk fakhraga asi bakchang barak tureldagi fangkhiba matam tha asigi taraga mangada mahak masana thabaktagi toksaragi haiduna DGP da iba cherol pisinkhibane adubu matam aduda Jiribam yamna mahak thabaktagi tokpa yaroi haiduna khongjang sangsinba leikibane Jiribam gi jakurador mihaat nupi ani amasung angang amagi autopsy reportta tamthina hatkhi haiba khangle pawasi pandam pawse dagi lokhatchabane Jiribam gi jakurador karongdagi kuki militant singna tha asigi taraga mathoida tha nipan gi angang ama yauna pikliba angang ahum amadi nupi ahum farga tamthina hatkhra singi manungda nupi ani ga angang amagi postmortem reportta nongmai maru masing khangdana kapsillaga tamthina hatkibani haiba khangle autopsy report ki matungina laisram chingkhai nganba sing chahi ani ga thamanga gi mamaida nongmai maru kapsinbaga loinana thabak amadi khutta thangumba thauba posakna thinbagi mafam lai amadi mahaki oi thangba makhut saru teklam khe mahaki mamai amadi thabakta atumba posakna yanba thinbagi dakpham kaya leibaga loinana mahaki oi thangba mitsu yawramdre Laisram Ibotombi debe chahi kunmanga autopsy report matunginna mathabakta nongmai maru ahum panbagi dakpham leibaga loinana ningjolda nongmai maru ama panbagi mafam lei nongmai maru kaya kapsinkhiba duna mahaki heart lungs amadi sarugi saruksing amangata thoankhe amaromda Jiribam Rani debe chahi hompugani panna
Postmortem report ki matungin na makokta nongmay maru ama, thabakta nongmay maru ani, ningjolda nongmay maru ama amadi, pambomda nongmay maru ama panbagi mafam layramkhe. Amaromda Ibotombi devege, thanipan ki pikliba machanupa laisram lamnganba. Ibotombi mache telem khoibi debe chahi kuntraga mathoi amasung, khoibi ki machanupi telem thazamanbe chahi nipan ki autopsy report fangdre. Panba yabadi tha asigi taraga mathoida khulai matik sana paiba kuki militant singna jakurador karongda leiba relief camp da landaduna pikliba ngang ahum amadi nupi ahum adu kidnap tawkhibane amadi makhoi gi asiba haksang Jiribam turel amadi kasargi barak turel dagi fangkhibane thawdok aduda CRPF personnel singna handuna nakal ani gi marakta nongmai kapna bagi thawdokta CRPF personnel ama laikhidabaga loinana mafam adumakta da kuki militant tara sikhibane tungda nupi angang hatpagi mayokta miyamna akanba khongjang sangshin khibasu laikhravane